Pallel Supubala Oirakle, Low Khoiringaida Nongmei Kaptharakhre, Pallel Miyam Mi Painakre, Nongmei Kaptharakhre, Pallel Miyam Mi Painarure, Kaidongwai Singkong Singya, the Pudding Wakalaitana, Laurang Subangamlakani. Relief Game the Libasing Adumok Sizakro Hybera, Layang Nabase Laitabadagi, Inmet Amalakidre. Ing Tapo Hanjilaknaba Manipur Cso Amadi Mha Wari Wari Sanakhre. US ki White House the Pangthokadaba ceasefire Toki Mangwainana Israel gi airstrike Gaza da Yankhiga Nipan Hatkre Haidi. UKNA na KNA ki deputy CNC amusung nupi yauna miyoi mari Hatkre Haidi. President Run manung da MLA singna development work tawhanaba ayaba piribasi Run gi wang madani o joy. Surachanpur Kangpokpi amasung More da Maitai Khunda handanaba National Commission for Scheduled Tribe da kahona taksankhre haidi. Myanmar refugee lising taruki mathakta biometric detain sing laukhre. Thagi pencil lising ahumga samga oiragani lemna layeng lagani bus train lemna tonghalagani haidi. Ngarang singjama yumnam laikai da accident thokre haidi.